ꯃꯗꯒꯤꯗꯤ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯃꯤꯠ ꯑꯗꯨ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯥꯏꯀꯦꯜ ꯂꯦꯞꯁꯤꯁꯤ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯦꯅꯤꯌꯦꯜꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯒꯤꯗꯤ ꯁꯛꯇꯤꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏꯀꯦꯜ ꯑꯁꯤ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯅꯤꯠ 12 ꯑꯃꯨꯛ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 12ꯗ ꯊꯤꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯥꯏꯀꯦꯜꯕꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯄ꯭ꯂꯦꯟꯗꯒꯤ ꯆꯣꯡꯊꯈꯤꯕꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯃꯈꯣꯏꯅ ꯇ꯭ꯔꯦꯛ ꯇꯧꯈꯤ ꯑꯗꯨꯒ ꯃꯦꯡꯒ꯭ꯂꯣꯔꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯇꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯒ ꯇꯥꯈꯤꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯈꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯏꯌꯥꯔ ꯁ꯭ꯄꯦꯁ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯉꯥ ꯐꯥꯕ ꯃꯄꯥ ꯃꯆꯥ ꯑꯃꯅ ꯉꯥ ꯐꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯂꯦꯌꯔ ꯊꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯄꯥꯗꯨꯒꯁꯨ ꯐ꯭ꯂꯦꯌꯔ ꯀꯥꯞꯂꯛꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯤꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨ ꯏꯁꯤꯡꯗ ꯆꯣꯡꯊꯔꯗꯨꯅ ꯗꯦꯅꯤꯌꯦꯜꯕꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯛꯈꯤ ꯗꯦꯅꯤꯌꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯥꯁꯨꯠꯀ ꯂꯣꯏꯅꯅ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯃꯍꯥꯛꯅ ꯇ꯭ꯋꯤꯇꯔꯗ ꯄꯣꯁꯠ ꯇꯧꯔꯛꯂꯤꯕꯗꯨ ꯀꯔꯝꯕ IP ꯑꯦꯗ꯭ꯔꯦꯁꯇꯒꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯦꯡꯒ꯭ꯂꯣꯔꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗꯒꯤ ꯄꯣꯁꯠ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯗꯤꯐꯦꯟꯁ ꯀꯣꯂꯣꯅꯤꯗ ꯂꯩꯕ ꯗꯦꯅꯤꯌꯦꯜꯒꯤ ꯀꯨꯏꯔꯕ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯗꯦꯅꯤꯌꯦꯜꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯗꯦꯅꯤꯌꯦꯜꯅ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯅꯈꯣꯏ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯕ꯭ꯔꯥ ꯍꯤꯟꯗꯤ ꯉꯥꯡꯕ ꯍꯩꯕ꯭ꯔꯥ ꯃꯔꯥꯊꯤ ꯉꯥꯡꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯗ ꯂꯣꯟꯕ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯦꯡꯒ꯭ꯂꯣꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜꯁꯨ ꯁꯠ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯣꯛꯄꯤꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯔꯦꯗꯤꯑꯣꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯤꯚꯥꯏꯁ ꯑꯃ ꯁꯦꯝꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯪ ꯑꯁꯤꯕꯨ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒꯅ ꯇꯦꯔꯣꯔꯤꯁꯇ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯤ ꯂꯥꯟꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯑꯁꯤ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯦꯅꯤꯌꯦꯜꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯇ꯭ꯋꯤꯠ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯗꯦꯅꯤꯌꯦꯜꯒꯤ ꯑꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟꯗꯨ ꯀꯅꯥꯅ ꯃꯦꯟꯇꯦꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇ꯭ꯔꯦꯅꯤꯡ ꯑꯦꯀꯥꯗꯃꯤꯗꯨꯗ ꯗꯦꯅꯤꯌꯦꯜꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯁꯤ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯔꯅꯜ ꯔꯍꯤꯝ ꯅꯥꯌꯛ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯀꯔꯅꯜ ꯅꯥꯌꯛ ꯑꯁꯤ ꯔꯤꯇꯥꯌꯔ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯈꯔꯗꯒꯤ ꯃꯍꯥꯛꯄꯨ ꯕꯦꯗ ꯔꯦꯁꯇ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯅ ꯈꯪꯂꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯔꯍꯤꯝ ꯅꯥꯌꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯅ ꯑꯦꯌꯔ ꯐꯣꯔꯁꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯛꯈꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯁꯤꯒꯅꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯒ ꯀꯔꯅꯜ ꯅꯥꯌꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯣꯔꯁ ꯀꯣꯗ ꯁꯤꯖꯤꯟꯅꯗꯨꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯀꯔꯅꯜ ꯅꯥꯌꯛ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯃꯣꯔꯁ ꯀꯣꯗ ꯁꯤꯖꯤꯟꯅꯗꯨꯅ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯁꯠ ꯑꯗꯨꯒꯤ ꯃꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯥꯠ ꯑꯃꯨꯛ ꯃꯨꯊꯠ ꯇꯧꯔꯒ ꯄꯥꯎꯁꯤꯡ ꯑꯁꯤ ꯐꯥꯎꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯛꯇꯤꯒꯤ ꯃꯤꯗꯨꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯅꯜ ꯔꯍꯤꯝꯒꯤ ꯐꯣꯟ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯔꯦꯒꯨꯂꯔ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯃꯃꯥꯡꯊꯛꯀꯤ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯛꯐꯪ ꯐꯪꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯔꯅꯜ ꯔꯍꯤꯝ ꯅꯥꯌꯛꯁꯨ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯨꯠ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯃꯉꯣꯟꯗ ꯃꯣꯔꯁ ꯀꯣꯗ ꯑꯃ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯣꯔꯁ ꯀꯣꯗ ꯑꯗꯨꯕु ꯗꯤꯀ꯭ꯔꯤꯞ ꯇꯧꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯃꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯛ ꯐꯪꯂꯝꯃꯤ
ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯅꯦꯜ ꯅꯥꯏꯛꯅꯁꯨ ꯃꯦꯁꯦꯖ ꯔꯤꯁꯤꯞ ꯇꯧꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯗꯦꯅꯤꯌꯦꯜꯗ ꯊꯥꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯈꯤꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤꯅ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕꯅꯤ ꯗꯦꯅꯤꯌꯦꯜꯒꯤ ꯃꯀꯣꯛ ꯑꯁꯤ ꯁꯨꯄꯔ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤꯁꯨ ꯍꯦꯜꯂꯤ ꯑꯗꯨꯒ ꯔꯍꯤꯝ ꯁꯥꯕꯇꯤ ꯋꯥꯔꯗ ꯃꯍꯥꯛ ꯈꯨꯠꯂꯥꯏ ꯑꯃꯇ ꯗꯔꯀꯥꯔ ꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯈꯣꯏꯅ ꯐꯣꯂꯣꯋꯔ ꯇꯥꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯤ ꯃꯤꯉꯣꯟꯗꯒꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯖꯣꯏ ꯇꯧꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯕꯣꯝ ꯄꯣꯈꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤꯁꯤ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯁꯤꯕ ꯄꯥꯝꯗꯦ ꯃꯈꯣꯏꯕꯨ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ 2008ꯗ ꯊꯣꯛꯈꯤꯕ ꯅꯥꯒꯥ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯗ ꯀꯔꯅꯦꯜ ꯔꯍꯤꯝꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯁꯣꯛꯈꯤꯕꯅꯤ ꯃꯤꯁꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯔꯦꯖꯤꯃꯦꯟꯒꯤ 12 ꯁꯣꯜꯖꯔ ꯁꯤꯈꯤ ꯗꯦꯅꯤꯌꯦꯜꯅ ꯀꯩꯒꯤꯗꯃꯛꯇ ꯃꯁꯤꯒꯨꯝꯕ ꯃꯤ ꯑꯃꯗ ꯊꯥꯖꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨ ꯔꯍꯤꯝꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯔꯦꯀꯣꯔꯗꯇꯁꯨ ꯌꯥꯎꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡ ꯑꯁꯤ ꯀꯔꯅꯦꯜ ꯔꯍꯤꯝꯅ ꯃꯁꯥꯅ ꯂꯧꯈꯤꯕꯅꯤ ꯔꯍꯤꯝ ꯁꯥꯕꯁꯤ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯇꯧꯔꯛꯂꯤꯕꯁꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯄꯅꯤꯁꯃꯦꯟ ꯇ꯭ꯔꯥꯟꯁꯐꯔꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯑꯣꯏꯔꯤꯕ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯣꯁ ꯅꯦꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯨꯝꯅꯇꯒꯤ ꯑꯆꯝꯕ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕꯅꯤ ꯃꯁꯤ ꯃꯉꯣꯟꯗꯗꯤ ꯄꯅꯤꯁꯃꯦꯟ ꯑꯃꯒꯨꯝꯕꯅꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯀꯔꯅꯦꯜ ꯔꯍꯤꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯁꯨꯝꯅꯇꯒꯤ ꯃꯤꯗꯤꯌꯥꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕꯗꯨꯗꯤ ꯀꯔꯅꯦꯜ ꯔꯍꯤꯝꯅ ꯁꯤꯈꯤꯕ ꯃꯈꯣꯏ 12ꯗꯨꯒꯤꯗꯃꯛꯇ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯍꯥꯛꯅ ꯁꯔꯀꯥꯔꯗ ꯃꯁꯤ ꯊꯣꯛꯈꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯅꯥꯝꯇꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯍꯤꯝ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯣꯏ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯑꯇꯣꯞꯄ ꯑꯃꯒꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇꯅ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨꯕꯨ ꯎꯕ ꯐꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯗꯦꯅꯤꯌꯦꯜꯁꯨ ꯃꯍꯥꯛꯀꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯔꯍꯤꯝ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯔꯍꯤꯝꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯣꯏꯅ ꯃꯃꯥꯊꯛꯇ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯍꯤꯝꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯍꯤꯝꯅ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯪꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯁꯇꯦꯌꯔ ꯑꯃ ꯃꯈꯥ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯇꯥꯍꯜꯂꯛꯈꯤ ꯑꯗꯨꯒ ꯏꯁꯇꯦꯌꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯅꯤꯌꯦꯜꯕꯨ ꯃꯊꯛꯇ ꯀꯥꯍꯜꯂꯛꯈꯤ ꯗꯦꯅꯤꯌꯦꯜꯕꯨ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯐꯣꯂꯣ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯔꯍꯤꯝ ꯃꯁꯥꯃꯛꯅꯁꯨ ꯈꯪꯉꯤ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜ ꯃꯁꯥꯃꯛꯅꯁꯨ ꯈꯪꯉꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯗꯤ ꯑꯅꯥꯕ ꯁꯥꯔꯗꯨꯅ ꯀꯥഠꯃꯟꯗꯨ ꯍꯥꯏꯕꯗꯤ ꯅꯦꯄꯥꯜ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯔꯍꯤꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯣꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯗꯦꯅꯤꯌꯦꯜꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯗ ꯕꯣꯝ ꯑꯃ ꯐꯤꯠ ꯇꯧꯗꯨꯅ ꯕꯣꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯔꯍꯤꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯡ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀ꯭ꯔꯣꯋꯦꯚꯇꯁꯨ ꯃꯍꯥꯛꯅ ꯌꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯗꯦꯅꯤꯌꯦꯜꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯕ꯭ꯂꯥꯁ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀ꯭ꯔꯣꯋꯦꯚꯇꯨ ꯄꯣꯈꯥꯏꯔꯦ ꯃꯥꯏꯀ꯭ꯔꯣꯋꯦꯚꯇꯨ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯉꯥꯛꯇꯪ ꯉꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯁꯨ ꯁꯥꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯈꯥꯏꯔꯛꯈꯤ ꯃꯈꯣꯏꯅꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯄꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯍꯤꯝꯅꯗꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯗ ꯁꯥꯏꯂꯦꯟꯁꯔ ꯑꯃ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯊꯛꯇ ꯂꯩꯔꯤꯕ ꯖꯨꯃꯔ ꯑꯗꯨꯗ ꯀꯥꯞꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯗꯨꯕꯨ ꯁꯣꯛꯍꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯇꯕꯤꯗ ꯃꯈꯣꯡꯗ ꯈꯔ ꯀꯥꯞ ꯃꯈꯨꯠꯇ ꯈꯔ ꯀꯥꯞ ꯇꯧꯔꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯆꯠꯄ ꯂꯦꯡꯕ ꯌꯥꯗꯅ ꯊꯝꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯕꯨ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯖꯒꯥꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯍꯤꯝꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯂꯥꯏꯁꯦꯟꯁ ꯒꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ DRWꯒꯤ ꯍꯦꯠ ꯑꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯍꯦꯠ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯔꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯔꯍꯤꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯗꯦꯅꯤꯌꯦꯜ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯇꯤ ꯇ꯭ꯔꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯍꯤꯝꯅ ꯍꯥꯏꯔꯛꯏ ꯁꯤ ꯙꯔꯟ ꯁꯥꯔ ꯌꯦꯡꯕꯤꯌꯨ ꯗꯦꯅꯤꯌꯦꯜꯒ ꯑꯩꯒ ꯍꯦꯛ ꯇꯤꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯝꯇ ꯅꯤꯔꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗꯤ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯗꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯦ ꯃꯇꯝ ꯈꯔꯗꯤ ꯃꯄꯥꯟꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯣꯡꯃꯩꯒꯤ ꯋꯥꯁꯤꯗꯤ ꯃꯥꯎꯋꯤꯁꯤꯡꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐ ꯑꯁꯤ ꯗꯦꯟꯖꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ
self defense ki damakta nakhoi department engona pirakibani adu nomoina di khangde madadi attack torli basi mouse la natragana akhoi ki department gi mira habasi haduna mouse na chepta yereduna Sridharan harami madagi rahim sana harali basana mafam masal lariba nangi missing asina amada yengduna kaimta fangadavnate nangi missing ase mafam stay purdun sapi kwaduna Sridharan harami upalitavdagi Sridharan so ma ki missing adu mafam madudagi purdun chatpataki madagi sona kanta sakti harali basana karigumba rahim sa basana Daniel bo leva gasi thadokhiba matamda mating pangbo ibataragadi leva gasi da pusalapum matamda mahana mahako soidna mating pangani hadun haraki Madig Sona Kanda Sakti ki temado Rahim the Lariba Jagadu the Mukoja Tomzalaki Amazon Sona Kanda Sakti the Haraglipse Akoi Manum Changora Haduna Mokoina Sakti the old Niraki Madura Sakti show Changwa Dun Haiki Tobudo Mokoina Mafam Madura Changlu Bamatamadi Rahim Maduri Mafam Madura Leramdre Mokoina Kalubasina Hausiti Rahimasi Mokong Soton Lerabanina Mafam Maduri Handler had no Kalubani Adobo Rahim de Mafam Madudagi Gari Togutun Laki Madig the Mama the Haki Badugumda Hausi Rahimna Michael the Fontorki Mamanda Daniel Michael the Piramban number to the Ramgi number with no Ramli, Aduga Michael so Mark in Mayumadru Lali, Mark in Mayumad the Hausi, Mark in the PSM Baduga Mahak Onare, Michael Gimasan PM Sulay, Aduga Maso Hatuato, Mapon Masation to Pek to Salami, Mado Mark in the Pina Kadora Hadun Hangi, Aduba Sonakanda, Michael came to come with the Mark in Matodo, and the Makto Ramli. The same habitat Michael and Mark in Machana Pisabo, school channel with the Mata Tilubani, Adubo. Lalibu problem is a mark in Machana Pito Ma school at Hamambaya Zaduna. Among the Mojum the Porokivani. Mama Nang school set Ribakarigano Hydro Hapa Matamda. I could have 1 second why we set Ribin Hadra Machana Pito Komi. Mato Uruba Matamda, Daniel Gin Piedra Daniela, Carigino Mahana school Salan Drivasana Hadun Haki. I could have formed a Via Draduna, Michael Haraki, Madura Mark in Pidon Haralivasana. I could live as a among Dona, Honda Honarivani Aduga. Nanga Masi Agi Chan Pisigi the Motaso of the country of Sakarigino. Aduga Halita plants and story Piscarino Hadun Halami. Mother Michael Haralipasa, I Jose, normal Avasi Himbayaro, Nika Marum the Epocum Pivatarka way. I give Maru with have a habitatagatina Koya saying Tizana, Savo in a Hingan Basini Hadun Haraki. Now we Makoidagi Camp Quina Sumna, Kiki to Hindriban Hadram Hawk in a Pidon Haraki. Adu Nangi Tabagasi Carino Hadun Hangi. I couldn't hang about Punsi Mahingado, Adum the Hingman and a Patabra. Adumani Hingwaya Ritra Hadun Haki. Mother Michael Haralipasana, I Ponsi Halagum or Yuya. Aduga Aina Pama de Equipone Himina Basini. Maramadrunang I want a Madame Cardi Pita Bayaro. I saw Tavacarus in the Bayaro Hadun Haraki. Aduga I won't let Vira Mohadana, Mark in a Pito Guide Holadana. Car rento was a cam the Mahalaki, Asum Todama Pamata, Mana Karama Barata Loki, Havdi Makela Mapamutriki, Karama Barata Lokibani. Car Barata Woman the Maki, Adarkara to skin of the Bear Hedana, Adarkara to skin Toki. Maki Adarkara to Hex skin of Bomatan the Sonakanda, Sakti Corporation Ye, Opposite to the Maki Adarkara to Toki. Sonakanda told with Hodoxing as a man deal when a Kali Adabo. Gari to love the Bayata with the game Mark Adarkara to skin on Kibani. Madi the Sakti Corporation and Mahaki mission Adana Saktida, Michael Gadaka skin dog Radun Haraki, Adum Hana Hosilla was a Mangloni Hadun Hari. Michael Su train station Amada, Rahim Bogarami, Rahim upon Mudulai, Adaka Salasira Hadana Makwani Tholaki. Sonakandana Sakti Corporation the Saktina, railway station at the gate, CCTV camera footage single check the room Matamda, Rahim Song Michael Asi, Garim the Thogan Sakra have a Makwana Kamangami. Madi Saktina Maki mission at the Haraki. Makoina Salibasi, Daniel Unava Salibani, Makata of the Nakoina Toro, Bigness side of Maki mission at the other Piki. Madi the Makoini, Tumina La Pamata Maduda, Rahim the Paripa Mevasi, Chegi Mevadane, Makwai technology, and the Sinakide. Michael the Guy Todu La Pamatamda, I quite highway the Chapayaro, a Sonakal Chalo Hadana Mapo, Lambia people of the Salalame. Madi the Rahim the Harali Vasana, Yamaru Barola Homlay, I quite highway the Chapayaro, Aduga told put the Susangwayaro, Madugi Matata, Google Maps to Sinavia the Hadan Haraki. Madigi Sona Kandana, Sakti missing of the so Mangalore Tunglaki, Amazon Makwai, Rahim Amusong, Michael would trek the Wahorki. Madigi Matunda Makwai, Daniel the Rivazaga Lanami, Amazon Makwai Heat or Aduna, Daniel Gimapamata Chunky, Amazon Daniel Makwai Unarame. Madi Daniel Rahim Urubumatam Naralivase, Rahim. I see the Mali, Matam later Hatun Haraki. Mother Rahim Naralivasana, Matam Karakatangako. Nang I would have Tamo, Equai Nangi the Mutalady Hadun Haraki. Mali the Mala Michael on Salatun Haralivase, Equai Daniel Boma from Sidagi Yamtuna, Hondotuna Puta Bear Ray. Mark Masala pointing out the Yaudan lady, Maramadana Mark, blood transfusion to the Bear Roy Hadun Haraki. Madi Sonakanda, Sakti mission Gadana, Rahim Musong, Michael Potidula from Matamatuda,
ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯈꯤꯕꯁꯤ ꯒꯥꯔꯤ ꯔꯦꯟꯇꯦꯜ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ GPS ꯂꯣꯏꯅ ꯍꯥꯞꯄꯤ ꯃꯔꯝ ꯑꯗꯨꯅ GPS ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯔꯗꯨꯅ ꯔꯍꯤꯝꯒꯤ ꯁꯦꯐ ꯍꯥꯎꯁ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯔꯍꯤꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯗꯕꯁꯤ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅꯒ ꯆꯠꯄꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯗꯦꯅꯤꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯁꯤꯈꯤꯕ ꯅꯥꯈꯤꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯣꯟ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯇꯨꯔꯦꯟꯗꯔ ꯅꯠꯇ꯭ꯔꯒꯅ ꯆꯤꯡ ꯑꯃꯗꯒꯤ ꯂꯪꯊꯣꯛꯀꯦꯔꯥ ꯇꯧꯕꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯔꯍꯤꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯅꯪꯅ ꯁꯤꯕꯒꯤ ꯋꯥꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯍꯤꯡꯕꯒꯤ ꯋꯥ ꯈꯔ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ ꯑꯍꯤꯡꯕꯒꯤ ꯋꯥꯕꯨ ꯀꯔꯤꯕꯨ ꯉꯥꯡꯗꯣꯔꯤꯕꯅꯣ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤꯗꯤ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯈꯜꯂꯒ ꯋꯥꯔꯤꯕꯅꯤ ꯏꯀꯣꯟ ꯀꯣꯟꯕꯗ ꯂꯩꯍꯧꯗꯣꯔꯤꯕꯁꯦ ꯃꯥ ꯈꯛꯇꯅꯤꯅꯦ ꯃꯗꯨꯗꯤ ꯗꯦꯅꯤꯜꯅ ꯃꯥꯏꯀꯦꯜꯗ ꯍꯪꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯨꯕ ꯍꯥꯏꯕꯁꯤ ꯅꯪ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯣꯇꯤꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯩ ꯖꯁꯇꯤꯁ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯗꯨꯒꯨꯝꯅ ꯑꯝꯇ ꯈꯟꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯍꯤꯝꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯍꯦꯛ ꯀꯣꯂꯤꯡ ꯀꯥꯕꯗꯧ ꯇꯧꯋꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯀꯦꯜꯅ ꯃꯗꯨ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯂꯥꯟꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯥꯟ ꯂꯩꯕꯥꯛꯅ ꯗꯔꯀꯥꯔ ꯑꯣꯏꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯏ ꯃꯔꯨ ꯑꯅꯤ ꯄꯥꯟꯈꯤꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯈꯣꯡ ꯑꯁꯤ ꯀꯞꯄ ꯇꯥꯈꯤ ꯑꯩꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯔꯝꯕꯅ ꯐꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯐꯪꯉꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯦꯅꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤꯕꯒꯤ ꯋꯥꯁꯦ ꯃꯥꯅ ꯑꯃꯨꯛ ꯉꯥꯡꯂꯛꯂꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯈꯤ ꯑꯩꯅ ꯁꯤꯕꯒꯤ ꯋꯥ ꯉꯥꯡꯉꯒꯅ ꯅꯪꯅ ꯁꯥꯎꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗꯨꯗꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡꯗ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯗ ꯗꯦꯅꯤꯜꯅ ꯃꯁꯤ ꯒꯥꯔꯤꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯔꯦꯟꯇꯦꯜꯗ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯚꯔꯥꯗ ꯂꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯍꯤꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯦꯁꯦꯁꯁꯤꯡ ꯑꯁꯤ ꯃꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯒꯨꯒꯜ ꯃꯦꯞꯇꯒꯤ ꯇꯣꯜ ꯕꯨꯠꯇꯒꯤ ꯍꯥꯏꯋꯦꯗꯒꯤ ꯑꯝꯇ ꯁꯤꯖꯤꯟꯅꯗꯕꯤꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯪꯅ GPS ꯌꯥꯎꯕ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯆꯠꯂꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯔꯍꯤꯝꯁꯨ ꯒꯥꯔꯤꯗꯨꯒꯤ ꯃꯈꯥꯗ ꯄꯥꯛꯊꯔꯗꯨꯅ GPS ꯑꯗꯨ ꯐꯠꯇꯨꯅ ꯂꯪꯊꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯛꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯑꯁꯤ ꯑꯁꯣꯝ ꯑꯁꯣꯝ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯔꯍꯤꯝꯁꯨ ꯃꯍꯥꯛꯀꯤ ꯔꯥꯏꯐꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯈꯠꯄ ꯍꯧꯔꯦ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯃꯅ ꯗꯦꯅꯤꯜꯗ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯦꯅꯤꯜꯁꯨ ꯃꯈꯣꯏꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ ꯑꯁꯨꯝ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯛꯇꯤꯒꯤ ꯃꯤ ꯑꯃ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯆꯣꯡꯊꯠꯂꯛꯏ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒ ꯁꯛꯇꯤꯒꯤ ꯒꯥꯔꯤꯗꯨꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯖꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯍꯤꯝꯅ ꯔꯥꯏꯐꯜ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯈꯞꯊꯠꯄ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯝꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯍꯤꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯍꯔꯤꯗꯥꯁ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯈꯪꯅꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯕ꯭ꯂꯗ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣꯝꯒꯤ ꯔꯤꯒꯨꯂꯔ ꯗꯣꯛꯇꯔꯗꯨꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯕꯨ ꯇꯧꯕ ꯉꯝꯒꯗꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯁꯨ ꯀꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯇꯤꯀꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯇꯤꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯔꯤꯗꯥꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯗꯦꯅꯤꯜꯅ ꯔꯍꯤꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯍꯤꯝ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯩꯕꯒꯤ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯤꯖꯔ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯆꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯌꯨ ꯑꯉꯥꯡ ꯑꯗꯨꯗ ꯀꯔꯤꯝꯇ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯗꯦꯅꯤꯜ ꯑꯗꯨ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯔꯍꯤꯝꯁꯨ ꯀꯣꯆꯤ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯏꯗ ꯉꯥꯡꯗꯅ ꯀꯣꯔꯠꯇ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨꯒꯤ ꯒꯥꯔꯗꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁ ꯚꯦꯀꯦꯁꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯐ꯭ꯂꯥꯁ ꯚꯦꯀꯦꯁꯟ ꯑꯁꯤꯗ ꯔꯍꯤꯝꯅ ꯃꯥꯏꯀꯦꯜꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯗꯦꯅꯤꯜꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯕꯗꯤ ꯃꯍꯥꯛ ꯅꯥꯟꯊꯣꯔꯛꯈ꯭ꯔꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯔꯍꯤꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯂꯤꯇꯔꯤ ꯐꯦꯁꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯃꯟ ꯁꯔꯚꯔ ꯑꯃꯗ ꯂꯣꯏꯅ ꯀꯅꯦꯛ ꯇꯧꯕꯅꯤ ꯐꯨꯜ ꯕ꯭ꯂꯗ ꯇ꯭ꯔꯥꯟꯁꯐ꯭ꯌꯨꯖꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯨꯡ 3:30ꯗꯩꯅ 4 ꯐꯥꯎꯕꯗꯤ ꯆꯪꯏ ꯃꯔꯝ ꯑꯁꯤꯅ ꯅꯉꯣꯟꯗ ꯄꯨꯡ 4ꯗꯤ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯚꯔ ꯑꯗꯨ ꯍꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯑꯦ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯗꯨꯗ ꯃꯥꯏꯀꯦꯜꯁꯨ ꯁꯛꯇꯤ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯚꯔ ꯑꯗꯨ ꯍꯦꯛ ꯇꯧꯈꯤ ꯑꯗꯨꯒ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯁꯤꯖꯤꯟꯅꯒꯗꯕ ꯍꯥꯞꯀꯗꯕ ꯑꯅꯧꯕ ꯐꯣꯟ ꯅꯝꯕꯔ 11 ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎ ꯑꯁꯤ ꯗꯦꯅꯤꯜ ꯇꯝꯃꯤ ꯑꯃꯁꯨꯡ ꯗꯦꯅꯤꯜꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕ꯭ꯂꯣꯛ ꯑꯗꯨ ꯅꯝꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯨꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕ꯭ꯂꯣꯛ ꯑꯗꯨ ꯍꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ JPSꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯃꯇ ꯇꯤꯡꯗꯕꯤꯗ ꯑꯩꯕꯨ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯗꯦꯅꯤꯜꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯑꯁꯤ ꯄꯣꯏꯖꯟꯒ ꯁꯝꯅꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯏ ꯑꯁꯤ ꯆꯤꯡꯉꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯁꯤꯡꯅ ꯑꯩꯕꯨ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯑꯩꯅ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯁꯤꯒꯤ ꯗꯦꯃꯣ ꯄꯤꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯗꯦꯃꯣꯗ ꯄꯤꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ JPSꯅ ꯑꯩꯈꯣꯏꯕꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇ ꯉꯥꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯒ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ DRWꯒꯤ ꯑꯣꯐꯤꯁꯔꯗꯨꯗ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯑꯣꯐꯤꯁꯔꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯗꯥꯏꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯑꯁꯤ DRWꯗ ꯊꯥꯔꯗꯨꯅ ꯃꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯃꯁꯤꯒꯤ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯞꯇꯣꯔꯤꯕꯅꯤ ꯌꯦꯡꯉꯨ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯐꯣꯟ ꯅꯝꯕꯔ 13ꯅꯤ ꯑꯩꯅ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯝꯕꯔ ꯑꯃ ꯂꯧꯊꯣꯛꯂꯒꯦ ꯑꯗꯨꯒ JPSꯒꯤ ꯅꯝꯕꯔ ꯑꯁꯤ ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯦ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔꯤꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯦ ꯃꯁꯤꯒꯤ ꯅꯝꯕꯔꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯟꯀ꯭ꯔꯤꯞ ꯇꯧꯏ ꯍꯥꯏꯕꯗꯤ ꯀꯣꯗꯇ ꯂꯣꯏꯅ ꯑꯣꯟꯊꯣꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯦꯔꯤꯁꯀꯣꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯂꯥꯡ ꯑꯃ ꯆꯪꯏ ꯀꯔꯝꯕ ꯂꯥꯡꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯤꯡꯛ ꯑꯃ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯤꯡꯛꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ JPSꯅ ꯃꯗꯨꯒꯤ ꯂꯤꯡꯛ ꯑꯗꯨꯗ ꯌꯥꯝꯅ ꯅꯝꯅꯤꯡꯕ ꯑꯣꯏꯒꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ JPSꯇ ꯗꯦꯅꯤꯌꯦꯜꯒꯤ ꯏ ꯄꯥꯎ ꯑꯣꯏꯕ ꯄꯥꯎ ꯑꯃꯒꯤ ꯂꯤꯡꯛ ꯑꯃ ꯃꯉꯣꯟꯗ ꯊꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ JPSꯁꯨ ꯃꯗꯨꯒꯤ ꯂꯤꯡꯛ ꯑꯗꯨ ꯅꯝꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯒꯤ ꯕ꯭ꯂꯗ ꯇ꯭ꯔꯥꯟꯁꯐ꯭ꯌꯨꯁꯟꯁꯨ ꯍꯧꯔꯛꯈ꯭ꯔꯦ ꯃꯗꯨꯗꯤ JPSꯁꯨ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯗꯦꯅꯤꯌꯦꯜ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯃꯨꯛ ꯗꯦꯅꯤꯌꯦꯜꯗꯨ ꯑꯩꯈꯣꯏꯅ ꯊꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯦꯅꯤꯌꯦꯜꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯂꯤꯛ ꯑꯣꯏꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯅꯪꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗꯒꯤ ꯃꯦꯗꯤꯌꯥꯗ ꯄꯥꯎꯒ ꯄꯤꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯒꯅꯦꯁꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯂꯣꯏꯅ ꯐ꯭ꯂꯥꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯁꯨ ꯂꯣꯏꯅ ꯇꯥꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ JPSꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯦꯞꯇꯒꯤ ꯂꯤꯛ ꯑꯣꯏꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯒꯅꯦꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯔꯕꯅꯤ ꯃꯗꯨꯒꯤ ꯀꯦꯃꯤꯀꯦꯜ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯖꯣꯇꯤꯒꯤ ꯀꯦꯁꯇ ꯁꯤꯖꯤꯟꯅꯈꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯊꯤꯖꯤꯟꯕ ꯃꯇꯝꯗꯁꯨ ꯄꯥꯛ ꯊꯤꯕ ꯉꯝꯗꯕ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯕꯤꯒꯅꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯗꯦꯅꯤꯌꯦꯜꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯟꯇꯤꯗꯣꯠ ꯂꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯦꯟꯇꯤꯗꯣꯠ ꯂꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯗ ꯍꯥꯏꯅꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯁꯤ ꯅꯔꯚ ꯒ꯭ꯌꯥꯁꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯍꯛꯆꯥꯡꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯑꯦꯟꯇꯤꯗꯣꯠ ꯑꯁꯤ ꯂꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ JPSꯁꯨ ꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯐ꯭ꯂꯥꯏꯠ ꯑꯃ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯇꯣꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯦꯌꯔꯄ꯭ꯂꯦꯟ ꯃꯣꯗꯇ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤ ꯑꯦꯌꯔꯄ꯭ꯂꯦꯟ ꯃꯣꯗꯇ ꯆꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖꯁꯤꯡ ꯃꯉꯣꯟꯗ ꯂꯥꯛꯄ ꯃꯦꯁꯦꯖꯁꯤꯡ ꯃꯍꯥꯛꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯈꯤꯕꯁꯤꯡ ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯤꯡ ꯚꯤꯗꯤꯑꯣ ꯆꯥꯠ ꯏꯃꯦꯜꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯏꯅ ꯏꯕꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯃꯥꯏꯀꯦꯜ ꯖꯣꯇꯤꯁꯨ ꯃꯁꯤꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨꯒꯤꯗꯤ ꯃꯥꯏꯀꯦꯜꯁꯨ JPSꯀꯤ ꯃꯍꯥꯛꯀꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ JPSꯁꯨ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯤꯔꯗꯨꯅ ꯗꯦꯅꯤꯌꯦꯜꯅ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯂꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯐꯣꯟꯗꯒꯤ ꯂꯣꯏꯅ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ JPSꯅ ꯖꯣꯇꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤ ꯌꯥꯅꯕ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯂꯨꯄꯥ 2.5 ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯚꯣꯏꯁꯃꯦꯜ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯁꯦꯛꯁꯨꯑꯦꯜ ꯍꯦꯔꯥꯁꯃꯦꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯩꯁꯥ ꯇꯧꯔꯒ ꯂꯩꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯗꯦꯅꯤꯌꯦꯜꯅ ꯃꯌꯥꯝ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ IT ꯁꯦꯜꯗ ꯐꯣꯟ ꯇꯧ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯗ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯦꯅꯤꯌꯦꯜꯅ GPS ꯑꯃꯁꯨꯡ ꯁꯔꯀꯥꯔꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯄꯦꯔꯤꯁꯀꯣꯞ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯁꯨ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯀꯦꯃꯤꯀꯦꯜ ꯔꯤꯂꯤꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯆꯦꯁꯤꯡ ꯑꯗꯨꯁꯨ ꯊꯥꯗꯣꯔꯛꯈꯤ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯑꯝꯇ ꯐꯪꯂꯣꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯅꯤꯃꯤꯂꯥ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯥ ꯑꯗꯨꯗ ꯃꯁꯤꯒꯤ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯁꯔꯖꯔꯤ ꯂꯣꯏꯔꯒ ꯏꯟꯐꯦꯛꯁꯟ ꯇꯧꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯝꯈꯤꯕꯅꯤ JPS ꯑꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯇꯨꯞꯂꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ JPSꯅ ꯃꯦꯗꯤꯌꯥꯒꯤ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯃꯗꯨꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯅ ꯂꯥꯛꯇꯨꯅ JPSꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯄꯥꯟꯗ ꯃꯦꯗꯤꯌꯥꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯈꯣꯏ ꯆꯠꯈꯤꯕ ꯉꯥꯏꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯤꯄꯥꯔꯆꯔ ꯒꯦꯠꯔꯣꯝꯗ ꯆꯠꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ JPSꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯈꯣꯏ ꯀꯤꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯂꯣꯠꯇꯨꯅ ꯆꯠꯇꯣꯔꯤꯕꯅꯣ
Tom Lakandana, Koshaunaraba missing Adana, JP Tolapuanga Lady, Adua JPT. I know Mokoibo Karikitamuki driven Hadra Marti, Mapam Madura Yamna Lingna Tolaki. Adu Mahana Mapam Madura Tolapam Matamadura, Koshaunaraba missing Adana Mark of Maitra, Mokajalami, Amazon. Mapo Pula with a Motastensila Pamatamadura, Mapam Madura Leba security singadra Mapo can be redna. Gary Mother Hafsaladana, Mapo Mafamadura Gitatoki. Tolibamo the Maso Kian Mamba Havitri or Ebony. Adu Somnak and Dakwana, Sinamad over Funny Vesna Housing. Colonel Rahim so Athiran Leriba Hospital Laki, Aduga, Athirabu Mafamadura, Copsens and Adrenalimli. Masum Mafamadura, Athirabu, some young General Levesna, Numidam Oshalapa Habidori, Aduga Mafamadura Leriva, Security Dunhara Levesna. Karigumba Mafamasida, Lehuadaba, missing at the card Pagatamni, Aduga. What kit hong a sea, Pungni Pan, long cragani, card by Wakatama Famasel, Lehovayagani Hadun Haraki. Card by the Wakangusing at the day of Madrasa Croadina, Security Dunharaki. Wafam Madutar Bamatamda, Somnakanda, Rahimsu Karigumam the Kangle, Madade Mafam Masida, Masakanda Mikra Lapu Mongama, Man Ufangi. Madigidi, Atira Asi Mamataki Matam the Mahapu Hana Pahona Cravani Haduna, Sarkar Mahaki Protection Gitamata Mafam Baduda, Esai Matamlame. Adu Esai to Su Mahaki Matam Lori Haduna, Maki Mohs never meet Haro Haduna Pau Piki, Adubo. Maki Mohsing never meet the day, how the powerful Tangata be the lady Haduna. Man Maki superior officer to the Hydro Leramli. Binu Singasis who tele, Adu Mako voice and never found the Haduna Hari. Somakanda Himsu Mafamadda, Masakanda Mikra, Lapu Monga the Urubam Matamda, Masu Karigumbakar the Chinare, Madudi, Masi Binu Laktriba Habidi, Esa Sigim hosting Gadaba, Nupado Laktabana Maramoraduna, Atira Haribun PC, Matang, Sida Makoina, Tanslow and Hana Honor have seen Magian Taraki. Madigi, Colonel Rahimsu, Nupadigan Latalai, Habidi, Police Dugimanalai, Adumana Haralivase, Nangishipa Silva Banatra Hadmere, Madura Police Aduna Haralivasana. Why Agisipu delivery, Adubo, Agim hosting a Devon Padre Lactri Hadmere, Madura Rahimna Muharalivasana, Nagim hosting a Devon Pado Nangapa Ponodra Hadmere. Mafama Silver Mikrana, Nangchakibani, I don't revise. None of Mafama Sida Hekchakra Matunda, Makoi Mafama Sida, Navamuta Honori. I did Makoibu Nitina overfangly. Nang the overfangbra. Other Makoy home levy and Wadra Man, Police at the Harame. Other live in the passy young market patient of the Mafama live in a day. Other Mafama live in nurses so Mafama Hana Adom Okrabra. Maskim nurses young market Mangakta, IDM Diali, Adubo. I did see the Yari photosiga market Masakasiga the Janade. Otherwise, the live doctor say Mana, how did the market shift for Libasi, Asibu Assemble Doctor Orangadane. Makoy Mam Sanga Sitigi, Amadi Manunga Sangaduna and the PC was holding Hatokrani. Makoy Sangapomatamda, Adona Makoy Mangamgadra. Madi the police had so Binu Hariba Mahaki substituted the font away, Adobo. Maduda, Rahim the Hell Divasana, Adom the Binu the Fanayana font of Taragaso Mahak Nasi is holding Lalaroy. Kariguma Domna, Nupi Masasi Tawakan in Bataragade, a Manung the Sanganbio, Aduga, Nupi Masasi were a Mafama City Putna Sakrage. Adom Kanano Hadina, police had no Hapomatamda. Rahim Sumhaki Makong out of the Ulame, Aduga Ai Ming, Colonel Rahim Blank Kawi, 93 Maratha Regiment. I in Haisiabi Hadana Mahana, police at the Haraki. Madi the police at the so Tonga to Hangi, Tonga to Hamumatamada, Mafamada, Sakti missing a Lutomzala K. Rahim the Manung Sankre, Aduga, police at the Makoi would think no Honaba Matamada, Sakti Gunda Singaduna, police at the Taptana Putaki, Aduga Somlakanda, Rahim soon Pi to give Manata Changi, Aduga. Nupi Masadu Mahala Masakanda Vanina, Nupi Masadugi, Maming Singado, Bet the E. Idunalevato Tiraduna, Atiragi, Bet Manata Chanke, Atira Mufamadura Gan Manduri, Maramadana, Rahim the Mahapu Mahaki Bet Aduvaluna Mafamadaki Chintoraki, Amazon Mafamadagi, Bet Adubu Pudra Laki, Mala Lamida Lava Matamda Sakti Gunda Singaduna Mangon the Tomzalakuna, Mangon the Etek Karaksutorke, Adubu Maha Mafamadula Ribakunda Singaduga, Lantindaram Duna Adamuklaki. Mafamadura Funabaya Funare, Adu Somlakanda, Atiragi Beda to the Makala Kamdon Putarakani Havisini Mahala Kalivasi, Maramadana, Mahana Mahaki missing at the Urban Matanda, Istira to the Mahala, Atiragi Beda to Interaki, Amazon Mafamadura Leriva, Sakti Gunda Singaduga Mahaka Funadura Leremli, Mafamadura Rahimna Rahimgi missing Havidi Mahala, Makima Malava Army Karaga Lunena Mafamadura Kevini, Asumta Army Singaduna, Atiragi Beda to Mafamaduri Putokuna. Mafamadriga Atira Putana Saki, Adubo, Rahim the Kalivasana, Karigumba, Mafamasira Atira Utavatagade, Makoina Atira Sibokoti Tirakani, Wakala Sigaluna, Rahimna Mafamadura Bakunda, Mabu Mahala Taptana Putale Duga Wantale,
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯤ ꯌꯣꯝꯁꯤꯜꯂꯗꯨꯅ ꯋꯤꯜꯆꯤꯌꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯂꯤꯞ ꯑꯃꯗ ꯏꯟꯁꯤꯜꯂꯛꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯛꯇꯤꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯁꯨ ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯅꯦꯅ ꯈꯪꯗꯕꯅꯤꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤꯗꯨꯗ ꯑꯊꯤꯔꯥꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯍꯤꯝꯗꯁꯨ ꯃꯈꯣꯏꯅ ꯊꯥꯡꯅ ꯀꯌꯥꯔꯛ ꯑꯦꯇꯦꯛ ꯇꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯍꯤꯝꯁꯨ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯒ ꯑꯃꯨꯛ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯍꯟꯃꯟꯕꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯔꯍꯤꯝꯁꯤ ꯃꯈꯣꯡꯁꯨ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏꯅ ꯔꯍꯤꯝꯒꯤ ꯃꯉꯛꯇ ꯊꯥꯡꯅ ꯊꯤꯟꯈꯤ ꯑꯗꯨꯕꯨ ꯔꯍꯤꯝ ꯍꯟꯕ ꯂꯩꯇꯦ ꯃꯈꯣꯏꯒ ꯑꯗꯨꯃꯛ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯔꯍꯤꯝꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯆꯠꯈꯤ ꯑꯗꯨꯒ ꯔꯍꯤꯝꯁꯨ ꯂꯤꯞ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ CSI ꯀꯥꯡꯕꯨ ꯂꯩ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ ꯗꯦꯅꯤꯌꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯍꯤꯝꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯀꯥꯏꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯃꯁꯤ ꯊꯥꯡꯅ ꯊꯤꯟꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯊꯤꯜꯂꯤꯕ ꯈꯨꯊꯤꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ SIꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯀꯔꯅꯜꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯤꯖꯔ ꯇꯧꯕ ꯃꯇꯝꯗ ꯊꯣꯏꯅ ꯑꯔꯨꯕ ꯑꯀꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯕꯣꯗꯤ ꯑꯁꯤ ꯄꯨꯈꯤꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯤꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯔꯍꯤꯝꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯀꯠꯊꯣꯛꯈꯤꯕꯅꯤ ꯃꯥꯕꯨ ꯈꯔ ꯏꯖꯠ ꯁꯟꯃꯥꯟꯗꯤ ꯇꯧꯕ ꯌꯥꯏꯗꯅ ꯈꯔ ꯔꯦꯁꯄꯦꯛꯇꯤ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯅꯦꯔꯦꯜꯗ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯄꯤꯒꯗꯕꯅꯤ ꯃꯗꯨꯒꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯔꯍꯤꯝꯗ ꯑꯁꯨꯝꯅ ꯇꯧꯈꯤꯕꯁꯤ ꯀꯅꯥꯅꯣ ꯑꯩ ꯃꯁꯛ ꯈꯪꯅꯤꯡꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯛꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯤꯞꯇ ꯔꯍꯤꯝꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯑꯃꯁꯨꯡ ꯃꯁꯝ ꯁꯥꯡꯕ ꯗꯣꯛꯇꯔ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯍꯤꯝꯒꯤ ꯃꯉꯛꯇ ꯊꯥꯡꯅ ꯊꯤꯜꯂꯗꯨꯅ ꯔꯍꯤꯝꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯒꯤ ꯊꯃꯣꯏꯗꯨꯗꯤ ꯄꯨꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ SI ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅ ꯋꯥꯔꯅꯤꯡ ꯄꯤꯔꯕꯅꯤ ꯃꯍꯥꯛ ICUꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ICUꯗ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯍꯧꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯣꯏ ꯊꯣꯛꯄ ꯄꯪꯆꯠ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯔꯍꯤꯝꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯕꯗꯤ ꯃꯣꯔꯁ ꯀꯣꯗꯇ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯣꯔꯁ ꯀꯣꯗꯀꯤ ꯀ꯭ꯂꯥꯁ ꯑꯃ ꯑꯦꯌꯔ ꯐꯣꯔꯁꯇ ꯇꯝꯕꯤꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯅꯣꯔꯊ ꯚꯤꯌꯦꯠꯅꯥꯝꯗ ꯂꯩꯕ ꯄ꯭ꯔꯤꯖꯅꯔ ꯑꯣꯐ ꯋꯥꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯈꯞꯂꯒ ꯃꯍꯥꯛꯅ ꯀꯣꯗ ꯑꯃ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯎꯠꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯃꯥꯟꯗꯔ ꯖꯦꯔꯦꯃꯤ ꯗꯦꯟꯇꯟ ꯀꯧꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤ ꯅ꯭ꯌꯨꯁꯀꯤ ꯃꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯦꯇꯔꯟ ꯑꯃꯗ ꯈꯞꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯈꯞꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯁꯦꯖ ꯑꯁꯤ ꯗꯤꯀꯣꯗ ꯇꯧꯔꯨꯕ ꯃꯇꯝꯗ ꯇꯣꯔꯆꯔ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ TORTURE ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯈꯞꯂꯒ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯔꯍꯤꯝꯅ ꯃꯃꯤꯠ ꯈꯞꯂꯤꯕ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯗꯤꯀꯣꯗ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯒꯤ ꯂꯦꯇꯔ ꯑꯁꯤꯅ O ꯃꯊꯪꯗꯅ L ꯃꯊꯪꯗꯅ I ꯃꯊꯪꯗꯅ V ꯃꯊꯪꯗꯅ E ꯃꯊꯪꯗ ꯅ꯭ꯌꯨꯃꯔꯤꯛ 1 ꯃꯊꯪꯗ 2 ꯃꯊꯪꯗ ꯑꯜꯐꯥꯕꯦꯠ C ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯂꯤꯚ 1 to C ꯍꯥꯏꯕꯅꯤ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣꯂꯤꯚ ꯍꯥꯏꯕꯁꯤꯗꯤ ꯖꯣꯇꯤꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯒꯤ ꯃꯃꯤꯡꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯑꯊꯤꯔꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯇꯤꯀꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯑꯊꯤꯔꯥꯕꯨ ꯖꯣꯇꯤꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯄꯨꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯆꯤꯡꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯦꯅꯤꯌꯦꯜ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜꯁꯨ ꯖꯣꯇꯤꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯇꯤꯀꯥ ꯑꯃꯁꯨꯡ ꯑꯊꯤꯔꯥꯁꯨ ꯂꯩꯔꯝꯂꯦ ꯑꯊꯤꯔꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯊꯝꯂꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯦꯅꯤꯌꯦꯜꯅ ꯃꯍꯥꯛꯀꯤ ꯕ꯭ꯂꯣग ꯑꯗꯨ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯗꯣꯔꯤꯕꯁꯤ ꯑꯩ ꯈꯛꯇ ꯁꯥꯗꯣꯔꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯗꯣꯔꯤꯕꯁꯤ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯊꯤꯔꯥ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯚꯤꯛꯇꯤꯝꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯄ꯭ꯔꯤꯗꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯂꯇꯤꯀꯥꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯉꯁꯤ ꯅꯪꯅ ꯊꯝꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯝꯃꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯤꯜꯂꯛꯈꯤꯕ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯛꯈꯤꯕ ꯉꯁꯤꯗꯤ ꯅꯊꯧꯅꯥ ꯂꯩꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯊꯤꯔꯥꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ
ꯑꯩꯁꯤ ꯀ꯭ꯂꯥꯁ 10ꯗ A+ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ 11ꯒꯤ ꯃꯤꯗ ꯇꯔꯝ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯂꯦꯞꯇꯣꯞ ꯑꯃ ꯁꯛꯇꯤ ꯁꯣꯂꯨꯁꯟꯗꯒꯤ ꯄꯤꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯅ ꯃꯗꯨꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯁꯣꯝꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯛꯇꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯅ꯭ꯌꯨꯁꯇꯒꯤ ꯀꯌꯥꯃꯔꯨꯝ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯤꯠꯀꯤ ꯀꯣꯆꯤꯡ ꯇꯧꯍꯜꯂꯤ ꯃꯗꯨꯒꯤ ꯃꯥꯏꯀꯦꯜ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨꯗ ꯁꯔꯚꯤꯂꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯟꯅ ꯍꯥꯞꯇꯨꯅ ꯃꯈꯣꯏꯗ ꯌꯦꯟꯕꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯄꯥꯏꯋꯦꯌꯔꯅꯤ ꯃꯁꯤ ꯇꯧꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯀꯝꯄꯅꯤꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯊꯤꯔꯥꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯊꯤꯔꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕꯁꯤꯅ ꯑꯊꯤꯔꯥꯒꯤ ꯀꯣꯆꯤꯡ ꯇꯧꯕꯒꯤ ꯐꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯅ ꯍꯥꯟꯅ ꯂꯧꯈꯤꯕ ꯂꯣꯟ ꯑꯗꯨꯕꯨ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯂꯣꯟ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯇꯛꯁꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅꯤ ꯀꯣꯜ ꯁꯦꯟꯇꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯂꯣꯟ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯛꯇꯤꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯃꯁꯤꯒꯨꯝꯕ ꯀꯣꯜ ꯁꯦꯟꯇꯔ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤꯅꯤ ꯃꯁꯤꯗꯩꯗ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯂꯥꯡ ꯑꯁꯤꯗ ꯂꯣꯏꯅ ꯊꯨꯏ ꯃꯗꯨꯒꯤ ꯗꯦꯅꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯛꯇꯤꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯒꯤꯗꯤ ꯃꯈꯣꯏꯅ ꯄꯤꯗꯣꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯩꯁꯥꯒ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ ꯁꯨꯞꯅꯇꯒꯤ ꯍꯋꯥꯏ ꯃꯔꯨ ꯑꯃꯒ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯗꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯟꯅ ꯈꯜꯂꯤꯕꯁꯤ ꯌꯦꯡꯕꯤꯌꯨ 10.2% of the total population ꯑꯁꯤ below poverty line ꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ BPL ꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯂꯦꯞꯇꯣꯞ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯃꯗꯨꯗꯤ ꯑꯊꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯕꯕꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯗꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯇꯣꯞ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯊꯤꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯁ꯭ꯀꯤꯝ ꯑꯗꯨꯗ ꯂꯦꯞꯇꯣꯞ ꯐꯪꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯛꯇꯤ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨ ꯂꯪꯁꯤꯜꯂꯛꯈꯤ ꯏꯀꯥꯏꯕ ꯍꯥꯏꯕꯁꯤꯅ ꯅꯤꯡꯉꯝꯃꯛꯇꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯈꯤ ꯁꯛꯇꯤꯅ ꯃꯁꯤꯒꯤ ꯏꯀꯥꯏꯕ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯅꯤ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯀꯝꯄꯅꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯤꯕ ꯇꯥꯈꯤ ꯑꯗꯨꯒ ꯁꯛꯇꯤ ꯍꯥꯏꯕꯗꯤ ꯀꯝꯄꯅꯤꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯄꯤꯕ ꯉꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯒ ꯄꯤꯕ ꯉꯝꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥ ꯃꯊꯟꯇ ꯑꯥꯇꯃꯘꯥꯠ ꯇꯧꯗꯨꯅ ꯁꯤꯖꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯎꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯣꯟꯂꯥꯏꯟꯒꯤ ꯂꯣꯟ ꯑꯃ ꯂꯧꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯣꯟ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯙꯝꯀꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯕꯨ ꯐꯥꯔꯤꯕꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯎꯟꯁꯦꯂꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨꯅ ꯑꯩꯈꯣꯏ ꯕꯕꯥ ꯁꯤꯕ ꯑꯁꯤ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯪꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅ ꯁꯤꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯌꯣꯝꯁꯤꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯗꯨꯗ ꯅꯤꯡꯊꯤꯅ ꯆꯪꯕ ꯌꯥꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯉꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ JPSꯁꯨ ꯃꯍꯥꯛꯅ ꯂꯥꯜꯂꯨꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯃꯔꯨꯝꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟ ꯇꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯆꯦ ꯀꯌꯥꯃꯔꯨꯝ ꯃꯥꯡꯍꯜꯂꯝꯃꯤ ꯃꯗꯨꯒꯤ JPSꯀꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯛꯇꯤꯒꯤ ꯀꯣꯆꯤꯗ ꯂꯩꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯔꯦꯗ ꯇꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯁꯛꯇꯤꯗ ꯄꯤꯌꯨ ꯑꯗꯨꯒ ꯔꯦꯗ ꯑꯗꯨꯕꯨ ꯊꯦꯡꯊꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯒꯤ CPUꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯣ ꯑꯗꯨꯒ ꯍꯥꯔꯗ ꯗꯤस्कꯇꯒꯤ SSDꯗꯒꯤ ꯂꯣꯏꯅ ꯂꯧꯊꯣꯛꯂꯗꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯌꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤꯗꯤ ꯁꯛꯇꯤꯁꯨ ꯃꯍꯥꯛꯀꯤ CPU ꯑꯃ ꯆꯤꯡꯊꯣꯔꯛꯇꯨꯅ CPUꯗꯨ ꯐꯛꯀꯥꯏꯔꯕ ꯃꯇꯨꯡꯗ ꯍꯥꯔꯗ ꯗꯤस्क ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯍꯥꯔꯗ ꯗꯤस्क ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯊꯨꯒꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ CPUꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯔꯛꯇꯨꯅ ꯍꯥꯔꯗ ꯗꯤस्क ꯐꯥꯎꯗꯣꯛꯇꯨꯅ ꯊꯨꯒꯥꯏꯕ ꯍꯧꯅꯔꯛꯈꯤ ꯃꯗꯨꯒꯤ JPSꯅ ꯁꯛꯇꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯔꯦꯗꯇꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯦ ꯑꯗꯨꯒ ꯐꯣꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯜꯂ JPSꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯜ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯂꯦ ꯑꯗꯨꯒ ꯏꯟꯀ꯭ꯋꯥꯏꯔꯤꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯕꯨ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯋꯥ ꯐꯥꯎꯕ ꯂꯥꯛꯂꯕꯅꯤ
ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯐꯥꯎꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯟꯅ ꯑꯝꯇ ꯇꯥꯈꯣ ꯕꯕꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯐꯣꯟꯗ ꯁꯥꯟꯅꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ JPSꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯛꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯪꯅ ꯅꯪꯒꯤ ꯅꯄꯥꯒꯤ ꯁꯥꯏꯗ ꯂꯦꯞꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯁꯨꯝꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯛꯇꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ JPSꯗꯤ ꯌꯥꯝꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ JPSꯀꯤ ꯐꯣꯟꯗ ꯃꯈꯣꯏꯅ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯗꯨ ꯍꯥꯞꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜꯁꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕ ꯉꯝꯃꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯗꯦꯅꯤꯌꯦꯜ ꯁꯔ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯣꯝ ꯂꯣꯏꯅ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯁꯨ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝꯂꯗꯨꯅ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯤ ꯗꯦꯅꯤꯌꯦꯜ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯛꯇꯤꯅ ꯁꯤꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯑꯗꯣꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯏꯀꯦꯜꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯁꯨ ꯈꯪꯕꯅꯤ ꯃꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯆꯍꯤ 90ꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯝꯅ ꯌꯪ ꯑꯣꯏꯕ ꯁꯥꯔꯞ ꯕ꯭ꯔꯦꯟ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯃꯔ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗꯗꯤ ꯅꯪꯅꯗꯤ ꯑꯩꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯗꯤ ꯌꯥꯝꯅꯁꯨ ꯑꯍꯜ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯄꯥ JPSꯀꯤ ꯄꯨꯟꯁꯤꯁꯤꯁꯨ ꯅꯪꯅ ꯉꯥꯛꯇꯗ ꯃꯥꯡꯍꯟꯈꯤꯕꯅꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯄꯨꯟꯁꯤꯁꯤ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯆꯪꯈꯤꯕ ꯃꯇꯝ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯄꯨꯡ 4 ꯈꯛꯇꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯁꯛꯇꯤ ꯀꯣꯔꯄꯣꯔꯦꯁꯟ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯒꯥꯏ ꯌꯥꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯉꯝꯃꯤ ꯑꯩ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯛꯇꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯁꯛꯇꯤ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯕꯥꯅ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜ ꯅꯈꯣꯏꯅꯤꯗꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯈꯣꯏꯅ ꯀꯣꯛꯄꯤꯠꯇ ꯂꯩꯈꯤ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯏꯊꯟꯗ ꯄꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯈꯣꯏꯅꯤꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯏꯊꯟꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯏ ꯃꯁꯤꯗ JPSꯅ ꯗꯦꯅꯤꯌꯦꯜꯗ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ JPS ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨ JPSꯅ ꯗꯦꯅꯤꯌꯦꯜꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯦꯅꯤꯌꯦꯜ ꯁꯥꯍꯦꯕ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯁꯨ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯃꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯁꯤꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯅ ꯃꯍꯥꯛꯀꯤ ꯀꯣꯛꯄꯤꯠ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ ꯃꯗꯨ ꯁꯛꯇꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯣꯛꯄꯤꯠ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯛꯂꯤꯕ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯦꯅꯤꯌꯦꯜꯗ ꯍꯪꯉꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ इलेक्शन की मतम यौरक्ले अदुगा पार्टीना JPS दा टिकेट पियु हाइबे आखिद्रे करिगुंबा मचानुपा असि ट्रेनिंग तौबा मतमदा सिखिबा तारगदि मिनुंगसि येंगलदुना मंगोंदा सेट अमदि सोयदना पिबिरकनि हादुना माना खनखिबनि शक्तिगी मपादुसु सोमनाकना तादुन लेरि अदुगा मा करिंतो खुमजबा ngamjaramde मदुगि शक्तिना आइना हाइसे सुमदबरा बवा हाइदुना हरके वाफमुलु तारुबा मतमदा JPS ना शक्ति तुमिन लेयो नंगना हाइदो हेमन लामंख्रा हाइदुना हरके शक्ति नामु देनेल हरक्लिबसना सार नुमित अदु थोखिबदो मदुनि करिगुंबा नंगना थाजदबा तारगदि माइकेल दा हंगु हाइदुना हरके मदुगि माइकेल हरक्लिबसना ICUD दो टेम्पर तौखिबनि हाइबदि सेमदोक सेमजिन तौखिबनि मरम अदुना कोकपिट मै चालखिबनि आइना मसिगि मतांदा रिपोर्ट कयारक तौखि अदुबो कनामतन ताबियु हाइबे आखिदे मदुगि शक्तिने मखा तादुना हरक्लिबसि नुमित अदुला थोखिबा थौतोगदुना माइकेल सु खंगमनिना माइकेल सु यानिंगदबा फोंदोक्तुना महागसि आइगा तुमक लोइनदुना लाखिबनि नतबरनि बाबा हाइदुना हरपा मतमदा सोमनाकंदा मपातुना नति मसिरि नंगना वाखन साकपा ओरमगनि नंगना सेरान तुरान थबक अमा तौरगा आइना नंगबु कन्नुर पोरखिबा नतबरा हाइदुना हरके मदुगि सोमनाकंदा शक्तिना सौतुरा तुमिलोइ बाबा हाइदुना हरके अमसों आई मखाताना अतै करि खंगबा दरकार ओरि मतमदुरा नंगना ngaखिबनि अदुगा ngasiदि आइना ngangani अदुगा नंगना तागदबनि अखोइना सेंगोट सागलक्लिबा सेंगसे अमु हना तानबदा फंगनि हाइबगा आशा लेते मरमदुना करिगुंबा आइना निंगथिजन हिंगो हाइबा तारगदि आइना मोने करिगुंबा मदंग नीबा पामी हाइदुना हरे मदुगि शक्तिना मखा तादुना हरे बाबा नंगना ममातकि मतमदा नंगी मूर्तिगा सादुना
ꯁꯣꯔꯣꯛ ꯑꯁꯤ ꯅꯪꯒꯤ ꯅꯃꯤꯡꯗꯒ ꯊꯣꯟꯕꯁꯤ ꯄꯥꯝꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯤꯕꯁꯤ ꯄꯥꯝꯃꯤ꯫ ꯅꯪ ꯃꯥꯏꯊꯤꯕ ꯌꯥꯔꯣꯏꯅꯦ, ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡ ꯑꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯣ, ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯅꯪꯒꯤ ꯅꯣꯡꯃꯩꯅꯤ, ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯗꯨꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯅ ꯁꯛꯇꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯕꯤꯈꯤꯕꯒꯤ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ꯫ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯑꯁꯤ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯁꯛꯇꯤꯗ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯛꯇꯤꯅ ꯃꯄꯥꯗ ꯑꯃꯨꯛ ꯄꯤꯔꯤ꯫ ꯃꯗꯨ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯕ꯭ꯔꯥꯎꯅꯤꯡ 9mm ꯑꯗꯨꯅꯤ, ꯅꯪꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯅꯣꯡꯃꯩ ꯑꯗꯨꯅꯤ꯫ ꯃꯗꯨ ꯅꯣꯡꯃꯩ ꯃꯔꯨ ꯐꯖꯅ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤ ꯕꯕꯥ꯫ "ꯗꯨ ꯌꯨ ꯇ꯭ꯔꯁ ꯃꯤ ꯕꯕꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯁꯨ ꯅꯣꯡꯃꯩ ꯑꯗꯨ ꯃꯀꯣꯛꯇ ꯊꯝꯈꯤ꯫ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯅꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯅꯝꯂꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯗꯨꯕꯨ ꯅꯝꯗꯅ ꯁꯤꯍꯜꯂꯦ꯫ ꯃꯇꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯛꯇꯤ ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯦꯅꯤꯌꯦꯜꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ, "ꯗꯦꯅꯤꯌꯦꯜ ꯁꯔ, ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯕꯕꯥꯅ ꯑꯩꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯊꯦꯡꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯐꯣꯟ ꯑꯃ ꯇꯧꯔꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯣꯔꯠꯇ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯝꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯕꯦꯔꯤꯀꯦꯗꯁꯤꯡ ꯑꯗꯨ ꯅꯝꯈꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯤ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄꯗꯨꯒꯤ ꯃꯔꯛꯇ ꯗꯦꯅꯤꯌꯦꯜ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯆꯪꯉꯛꯏ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯨꯒꯥꯏ ꯌꯥꯏꯈꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯛꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯏ, ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯀꯦꯜꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯆꯪꯉꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯒꯏꯟ ꯇꯧꯅꯕ ꯀ꯭ꯔꯤꯗꯦꯟꯁꯤꯌꯦꯜꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯑꯦꯛꯁꯦꯁ ꯇꯧꯈꯤ, ꯑꯗꯨꯒ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗꯒꯤ ꯂꯧꯕ ꯌꯥꯕ ꯗꯦꯇꯥ ꯀꯌꯥꯃꯔꯨꯝ ꯂꯧꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛ ꯁꯔꯚꯔ ꯔꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯏꯀꯦꯜ, ꯖꯣꯇꯤ, ꯗꯦꯅꯤꯌꯦꯜ, ꯔꯍꯤꯝ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯛꯇꯤꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯃꯁꯝ ꯁꯥꯡꯕ ꯅꯨꯄꯥꯗꯨꯅ ꯃꯥꯏꯀꯦꯜꯒꯤ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯕꯨ ꯑꯦꯛꯁꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯦꯅꯤꯌꯦꯜꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ꯫ ꯃꯥꯏꯀꯦꯜꯁꯨ ꯂꯧꯕ ꯌꯥꯕ ꯗꯦꯇꯥꯁꯤꯡ ꯑꯗꯨ SSD ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯁꯨ ꯃꯥꯏꯀꯦꯜ ꯑꯁꯤ ꯁꯔꯚꯔ ꯔꯨꯝꯗ ꯁꯣꯏꯗꯅ ꯆꯪꯉꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯔꯚꯔ ꯔꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯦꯅꯤꯌꯦꯜꯅ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯄꯛꯈꯤ, ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯑꯝꯇ ꯄꯥꯜꯍꯜꯂꯝꯗꯦ꯫ ꯃꯥꯏꯀꯦꯜꯁꯨ ꯁꯔꯚꯔ ꯃꯅꯨꯡꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯔꯚꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯂꯇꯤꯀꯥꯅ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯂꯣꯏꯅ ꯑꯦꯛꯁꯦꯁ ꯄꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯁꯛꯇꯤ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯁꯔꯚꯔ ꯑꯗꯨꯒꯤ ꯑꯦꯛꯁꯦꯁ ꯑꯗꯨ ꯂꯇꯤꯀꯥꯗ ꯄꯤꯈꯤ꯫ ꯃꯗꯨꯒꯤ ꯗꯦꯅꯤꯌꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯐꯨꯗꯠꯂꯝꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯍꯤꯝꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥꯗꯨ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯞ ꯇꯞꯅ ꯐꯨꯗꯠꯂꯦ꯫ ꯃꯗꯨꯒꯤꯗꯤ ꯁꯔꯚꯔ ꯔꯨꯝ ꯑꯗꯨꯗ ꯁꯛꯇꯤꯁꯨ ꯂꯥꯛꯑꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯏꯀꯦꯜꯕꯨ ꯀꯧꯔꯛꯈꯤ꯫ "ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯑꯩꯈꯣꯏꯅꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯒꯨꯝꯅ ꯇꯤꯟꯅꯈꯤꯕꯗꯥꯏꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯀꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯇꯤꯀꯥꯗ ꯁꯔꯚꯔ ꯑꯗꯨꯒꯤ ꯑꯦꯛꯁꯦꯁ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯛꯇꯤꯒ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅꯤ ꯄꯨꯜꯂꯗꯨꯅ ꯍꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯔꯛꯄꯗꯤ ꯄꯨꯟꯅ ꯍꯧꯔꯛꯄ ꯇꯥꯔꯒꯁꯨ ꯂꯣꯏꯁꯤꯟꯕꯗꯤ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜ ꯃꯈꯣꯏꯅꯤ ꯐꯨꯅꯔꯛꯈꯤ꯫ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯃꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯁꯛꯇꯤꯅ ꯐꯠꯇꯕꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜꯁꯨ ꯌꯥꯅꯤꯡꯉꯛꯇꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯅꯔꯛꯇ꯭ꯔꯗꯨꯅ ꯃꯈꯣꯏꯅꯤ ꯉꯁꯤꯗꯤ ꯐꯨꯗꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯦꯅꯤꯌꯦꯜꯁꯨ ꯔꯍꯤꯝꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯝꯃꯤ, ꯑꯃꯁꯨꯡ ꯐꯨꯊꯕ ꯌꯥꯕ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯁꯛꯇꯤ ꯃꯈꯣꯏꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ "ꯑꯩꯅ ꯖꯣꯇꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯨ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ "ꯑꯩꯅ ꯅꯪꯉꯣꯟꯗ ꯖꯣꯇꯤꯗ ꯆꯥꯟꯁ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯐꯨꯅꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯍꯤꯝꯕꯨ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨꯗꯤ ꯊꯣꯡ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯌꯥꯗꯕꯗꯒꯤ ꯌꯣꯠꯆꯩ ꯑꯃꯅ ꯊꯤꯜꯂꯗꯨꯅ ꯔꯍꯤꯝꯕꯨ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨꯕꯨ ꯌꯣꯠꯆꯩ ꯑꯗꯨꯅ ꯊꯤꯟꯗꯣꯔꯛꯇꯨꯅ ꯃꯕꯨꯛ ꯑꯗꯨ ꯐꯥꯎꯗꯠꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜ ꯃꯈꯣꯏꯅꯤ ꯁꯨꯝ ꯐꯨꯅꯔꯛꯏ꯫ ꯃꯗꯨꯗ ꯁꯛꯇꯤꯅ ꯃꯥꯏꯀꯦꯜꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜ ꯆꯪꯂꯛꯇꯨꯅ ꯁꯛꯇꯤꯕꯨ ꯑꯃꯨꯛ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯗꯦꯅꯤꯌꯦꯜꯅ ꯁꯛꯇꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ "ꯁꯛꯇꯤ,
Nangola san samdi lady, nang the soki was sing ado, Mayamda, saying the same alone confessed the Wadu Naraki. Malasati Naraki Vasna, Denelsa, Sori was a nangne. Numit the Nana book and Biramui Davani Hadunare. Chumbra Marupaduna Mana Mo, Michael Onsela Dunaraki. Madi Denel Haraki Vasna, Aina Nango, Amuhana Hina por Papam Kivani. Fighter Magumna, Mioba Magumna. Other one missing a silver heartpagi, going to hug like the Hadunaraki. Madi Sakti Shom, Hawalakuna, I attend the Iromdom, fight of when Hadunama, Denel the Moitek okay. Madi Saktibo, Michael Amusong, Denel Fazin Rotamle, Aduga. Masiki perfume se Kangra Haduna Denel Puturaki. Masiki perfume se at the Yamata Waremre. Mamata Kimatam da Jotina online the gay. Other Tokiva perfume Maduni, Adubo, mark your other detail to Kangla Vanina, Sakti Company, other do Samboladuna. Perfume to give bottle to Manunda. Nerve gas have the poison to Haftal Mark and Mayumata delivered to Kevani. Adugo Jotina perfume to season and Uba Matamda. Maosi she given have a say a coin of Matang, Sida, Flas Vegas, Uruba Matam the Kangi. Adugomasi Matokaram the Kalibano Havatakadi, Joti Mim the Lapa Matamada, Joti Mamana Vida, Jotina Iroilo in the order to keep the perfume bottle, Aduki perfume bottle of the Kara live no Hadna, Mahana, Mamana Vidurhanki, Asam to other Mamana Viduna, Jotiki Perfumado, Denel the Pirakibani, Mamala Denel UK the lady Matam the Michael Tarakiba, Data Singadu Masigi, Information Singasilo in a Yobani, Madu Denel the Perfumado Puturotuna, Sakti Mamma Kapsali. Mataudu Sakti so mark antidote long the way the Mapam Maduri Centuraki. Mapam Maduri Central mark guard do we start out of Todore. Guard do Todorko Matamada, Mapam Madro Koshan missing at mark Garidu calm the Honorami. Adu marki building into the Gitolaki. Building into the Gitolapataraga so Mapam Madura bike to me Camarumna. My copy cam look pirate marki Garidu Langchilami. Somakanda Sakti di Pojana Duna effect of Hork Padagi Mahakari Tawum Kangdavagi. Lambi the post some of the Yumchalame, Adubo Mafam Madura Leriba missing Aduna, Marki Garidu my camel Langshala Patagi, Marki Garidu, my Chaladuna, Mafam Madura Sakti Chiki. No Alapumatamda, Keswe, Kes Solavanina, Laticana, Michaelbo, Kota Pudra Lale, Kes Lutin, the Bamatam, Laticana, Michael Hanolivase, Student Gi Laptop Scheme Project Aduda, Haki was over do Havidi, Spyware Singado, Periscope Harisika Manabra Hadun Haraki, Wafumutarabo Matam Sonakanda, Sakti Corporation Gi. Ukiladu the objection Tamaki, Adugum Macoin Harakivasi, Makilang Masing Matan the Camp to Javier, Masing Matan the Nang, Aquaga contract Amaton Kibani Hadun Haraki, Wafum Tarabamatam the Laticana, Masi, Nakoi Company, Masiko ni Hadun Haraki, Amazon Jasaduna, Ukila Topadu to Minale Hadun Haraki, Madiri Laticana Mo Makela Wafamasi Hangumatamda, Magal Harakivasina, Programmani Magase, Chapman of software and Hadun Haraki. I never see Sakti the Matati Koto Kibani Hadun Haraki. Madiri Denel Makata to Harakivasi, Nalini Madame the Horkiva, Lana say, Atirana my papa have the wiki. Makwiki Maratal Nerivasi Sumatagi Chahi difference ni. Amadi secret Atubo Amanadi, Matona Putoladuna Latina K. Adu my paki. Kolaso Atirabuyan Tagalami, Amazon Atiraso, Mayum de la Puis and the Sea Queen Ubafangli. Denil Makata to Harakivasi, Mahana Mahaki, Masagi self respect Manjuk Hipataragaso, Kota Mahaki Wafam Sing Chitamangam Kibase. Masi Koliano Tagali. Aduga Atiragi Makatana like them bagi responsibility sing a Sarkana Logodavani. Angang singi privacy Sibu, section at Tamda Makta, Sakti Corporation the peak of a laptop sing a do loin of Singadavani, Aduga, Makogi the Makta, Apaba, another laptop sing Pigadavani. Madi the Ashamusung, Daniel Su, Mahaki, Parmina Duralami. Mafamadura, letter Malaki, Aduga, letter to Hangtoni Yellow Matamadi, passport or Ramli, Aduga, Mafamaduda. DRW Ginu partner phone talk to Harakivasi, Masinangi passport. India Sarkana Namutazare, Masiki passport as in Namada Mupilak living Hadan Haraki. I know Masini Shivarati Hadan Denina Harafamatamda, Gomin and Nangu Pamini Deni. Rahimu Mahakna, Fangadaba Mahaki respecto Pangadabani, Madu Kiniti Pami, Madu Matunda Wafam Sekanasi Hadan Haraki. None hiding is a Kaino Haduna, Makoi superior to Harapamatamda, Kanda Rahim Masi, Mata Lamani. Maramadra Mahaki Mamingasi, National War Memorial the Theatre Pami Hadan Haraki. Masinangi the Matati Yam Durambay, Adabo, Maki Maming to Theatre of the A officer or Hadun Haraki. Mapam Madulari by Stair to Uruba Matamda. Stair Silofocracy Hadun Hapa Matamda, Legisano. Masina, Rahim Lady Hadun in a Caliban Hadun Haraki. Aduga I want a town of Supang Hadun Haraki. Matang Silamamata Matamda. Rahim the Makong Sok to Labor Matamaduda, Denil Mahapu Unavlalami, Amazon Maki Makongi the Makta. Artificial prosthetic Amapudu Lapagi Mong say a coin over Fangli. Aduga Mahana Mapamaduda, training people Mong says a coin over Fangli. Mako any see Mamata Gilo Natinapani have say a coina, Matang Sida Kangli.
Colonel Rahimgi funeral numit aduda mafam aduda army camera lai police camera lai aduga mafam aduda mahapo nongmai kapladuna sardanjali pirami madu DRW we had aduna denigi manatala tuna harakli basi nagi haktagi program adu aikogi system da amuhana phangbangamle mama thakta sarkarna sakti te pitho obado amuk sarkarna paire habani madudagi makoi head aduna harakli basi chief na nangbu aikogi department amuhana pami deni nangna haripadi mansing adusu makoi na loine garabani ma nang asi great indian ni haidun harapani karamba makhagi great indian no haidun harapa matamda madudi harakti haiduna makogi boss aduna harake adu ebataragadi karamba indian no madu den harakli basi sa nang ningchingi bra mama thaki matamda khoina delhi de ihan hana cctv camera fit to honkibada matam madu da khoina court affidavit ama thakibani maram ama boro ama buero camera gi footage singa si misuse oina sina bayaroi acham nagrik amagi privacy si ngaktuna satkadabani मधुगी वाखलों ado हौजी फाव हिंगलिब्रा डेनियल की बोस ado खुंफम खंगेदे खबर क्या दसु सोशल मीडिया क्या दसु कर्नल रहीम की मरमदा फोंग बहरखी मदिनि महा की बोस ado हरले बसे अरु एबतारगदे आइबो अखोगी चिबदुर कई हाइनो खमवारिबनो हाइदन हरपु मतमदा डेनिन हरली बसना सेंटेंस असिबो कंप्लीट ओहेलो हाइदना मंगोल हरखे हु एम आई द ग्रेट इंडियन ट्रेडर द ग्रेट इंडियन पैट्रियट ओइदुरिब्रा वफम से हरमदना देनी मफम मदुरी चटकी मतौसुना मतंग असिदा मूवी से सोल्यूशन की अदुगा मूवी से सांगमन मन हेममन मयामदा पार्ट अहुम असि खातोक्सबनी मयामना ngaibibidamukta thagachari aduga channel asebo hanaगुमना सपोर्ट तौबियो thagachari।